Manipur Top Channel की माइकैदी की मरुओइबी इपाउ सिंगम्यामना थमजरियानो पन्नम पाउसी की लोकसरगा All Manipur Democratic Women's Association की मपोकुमोन पांगथोखरे All Manipur Democratic Women's Association Amdawa की कुनगमपन सुब फाउंडेशन डे थोरमस इम्फाल पांगथोखरे Association asigi secretary ayekpam asabalana thadorapa sirolamana hai thauramasida Amdawa की president sanambam Sundari amasum hanigi president Asem Binodini anina President members singwaki kunga pansu foundation day thauram sida amdawagi secretary ayekpam asabalana haudu orol piraduna manipur mamang sahi ki me kunga humdoi digi hauju phawlu satharagli batang dulai ta phibam asi lairiba double engine lenga sigi lenga sasana si fail oibadagi tholakpane mati maduna maram oiduna aikoina waribani masidagi koknaba aikoi khudimangna honagadabani haina phongdoki Asem Binodini na Manipuri nupi sing na Manipur gi Fazaraba nupi sing gi kathokpagi parampara ungaktuna anauba tangdulai taba khunayam semgatpada masak thokna saru gyana ba apul toki tharam masida sanambam Sundari presidential speech piradun hai aikoi nupi sing na hausiki matamna manaba hak ningtamba masum ganatantra phangna ba sangsingadabane aikoi gi laibak aikoi na lepsaba haibis khunay sigi kanglu kudimaka puna satminarabatada mai pakpangamani Atopa paumana School band sing na mahiroi masing hena pubigano AISF lenga kayana bama puraktriba phawba phaba punba madi salan kakpigi thabak sa tharagabadi angang thinbagi thabak lepkadawri School band service tawriba sing na gari gi capacity yengduna mahiroi sing pubiyu ka hena mahiroi sing bu ngari nambagum pubagi thabak tawbigano haina All India Student Federation AISF Manipur State Council की मैकेडी की बेन सर्विस तौरीब सिंह की पुनिंग सिंगसिलकली अमरोमदा लैंगा यानाबा पुरक्त्रिब फावबा फाव पुनबा मदी सलान कक्पगी थबक सा थरकलबदि आंगांग थिनबगी थबक लेबलगनि हाइना All Manipur School Students Transporter Association की मैकेडी की थमलकली AISF न थादोरक सिरोलमन हाइ माहिरोइ सिंह का हेना पुबना माहिरोइ सिंह नुंगाइतबा फवनबगा लोइना वान थरकपगी थौदोक फावबा लेख्रे Maram maduna ben service tawriba mari lainabasingna mahiroi masing ka hena pubagi thabak tawbigano makata na tawbu thingnarabadi lup asina taraina lawroi madura tholakpa apapataki thaudang pumba masa masana pujagadabani amaromda hauzik lairiba manipur gi sarangna basida manipur lengana school band service tawriba transporter singda angang masing hena pubagi mingda lambi lamkhangda khamduna TR salan kakpa masigi matakta license phawba kakpigi thabak sathagani haina thamlakibu wapamasi nuaiti haina All Manipur School Student Transporter Association Amsta gi maikedi gi pen ba phungturakli association asigi maikedi gi phungturakibada maana lokaliba khongthang asi thagali khongthang asi te association gi maikedi gi mating pangani tawbadabu association gi makada laidiba transporter singna tawjariba thaba asi lenga amadi mari lenaba singa punna phaminatuna khannaminaba mathaktai Hairibasida lengan association ki members sing phaba punba madi salan kakpuna sungwa sa tharaklabadi yanaba ma puraktriba phawba khudakti gi angang tinu leblagani masida parents amadi mari lenabu khudimagna lana lawbigano haina su association gi maikaidi gi thamlakli makasa tharak poina kangla paw gi editorial myam special content moina myam na thamjage lan gi maisrang marakta dengi laisak ki saitheng hausi thoklibe irangi saitheng myam na mayuk naringai sairakta layengna bi hidak laitriba kang nagi sandokpa dengi laisa sandoraktuna laina asina miyoyama laikidre kayamana laikanari haukiba august ama sumsa liba september thasi gi manungna state asida dengi gi case masing hengalak liba silebtibane hilamasi gi matangna health and family welfare minister Dr. Sapam Ranjana ningthauka numita arguing the pangthoki pawgmi pamada state asida dengi gi case khra hengalakle adubo case asi mawang sahi ga yengnaba matamda thoidona ka henma masingnati adubo section bagi tangai fadabadi le dengi thengnasi hairabadi miyam gi mateng yauduna thengnaba ngamroi miyam na sumateng pangbiu minister na sumasi gi matangna department asina haksina lawi haiba galoina iroina august tha khakta da puna dengi case samaga nifuga nipaleki adu september da kun phawda puna case saniga taragani thoi laiki haibisni health department gi staff singna dengi laisa tholak mafam sing yauna source reduction haiduna kang masa kokphamoiba ising tungmam phamsing yengsinba sapam thongal get lonsinaraga laikiba hairaga sukhangle makhoi taujage haiba madi sairaga thadorakpa kya du yawre haiba wapam phongdorakpa leire haibagi phongdokpa leire asiguma thawongda minister na pen da phongdorakhi
matang asida nainnaningai oiribadi state asigi miyamna langi maisirang mayoknabigi mathakta apunbagi saktam ngakpa ngamloidra haibagi mipaiba amasung pakhatpa yauna laitapam khangdana leidingagi serekta kang makalamadagi sandokpa dengi laisa sandoraklibasida thengnanaba lengana lokhaliba thawrangsingda miyamna corporation pidaba tarabadi awabagi mathakta hena sawba awaba mayoknarakani haibasini dengi hariba laina asigi layengnaba hauju phawbagi akaknaba hidak leitri haibana ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯤꯌꯥꯝꯅ ꯂꯣꯏꯅꯅ ꯃꯁꯤꯗ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯕ ꯐꯩ ꯀꯥꯡ ꯍꯥꯠꯅꯕ ꯐꯣꯀꯤꯡ ꯀꯥꯞꯄꯗ ꯀꯥꯡ ꯃꯈꯜ ꯑꯁꯤ ꯁꯤꯍꯟꯕ ꯉꯝꯗꯦ ꯂꯣꯏꯅꯅ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯌꯨꯝꯒꯤ ꯃꯤꯇꯔ ꯆꯥꯝꯃꯔꯣꯝꯒꯤ ꯃꯅꯨꯡꯗ ꯀꯥꯡ ꯃꯈꯜ ꯑꯁꯤ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡ ꯃꯈꯜ ꯑꯁꯤꯅ ꯑꯃꯣꯠꯄ ꯏꯁꯤꯡꯗ ꯃꯔꯨꯝ ꯀꯣꯛꯄꯒꯤ ꯃꯍꯨꯠ ꯑꯐꯕ ꯑꯔꯨꯕ ꯏꯁꯤꯡꯗ ꯑꯣꯏꯅ ꯃꯔꯨꯝ ꯀꯣꯛꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯔꯤ ꯀꯥꯡ ꯑꯁꯤꯅ ꯏꯃꯨꯡꯗ ꯂꯩꯕ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯒꯤ ꯃꯅꯤꯡꯗ ꯏꯁꯤꯡ ꯁꯤꯡꯇꯐꯝꯒꯤ ꯇ꯭ꯔꯦꯗ ꯀꯥꯡ ꯃꯔꯨꯝ ꯀꯣꯛꯄ ꯊꯦꯡꯅꯕ ꯍꯦꯟꯅ ꯊꯦꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯂꯥꯏ ꯈꯨꯔꯨꯝꯐꯝꯒꯤ ꯆꯐꯨꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯊꯝꯕ ꯒꯝꯂꯥꯒꯤ ꯃꯈꯥꯗ ꯊꯝꯕ ꯄ꯭ꯂꯦꯠꯇ ꯌꯥꯎꯕ ꯏꯁꯤꯡꯗ ꯆꯐꯨ ꯑꯀꯥꯏꯕ ꯃꯤꯅꯔꯦꯜ ꯕꯇꯔꯒꯤ ꯑꯔꯦꯝꯕ ꯏꯁꯤꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯤꯟꯗꯨꯅ ꯊꯝꯕ ꯕꯜꯇꯤꯟ ꯃꯈꯨꯝ ꯅꯤꯡꯊꯤꯅ ꯈꯨꯝꯗꯕ ꯁꯦꯟꯇꯦꯛꯁꯅꯆꯤꯡꯕꯗ ꯀꯥꯡ ꯑꯁꯤꯅ ꯃꯔꯨꯝ ꯀꯣꯛꯁꯤꯟꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯃꯥꯡꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯈꯤꯕꯗꯨꯅ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯑꯋꯥꯕꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯃꯤꯌꯥꯝꯅ ꯆꯍꯤ 2 ꯍꯦꯟꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯁꯨꯕꯔꯣꯝ ꯆꯠꯄ ꯉꯝꯈꯤꯗꯕ ꯑꯗꯨꯅ ꯁꯠꯃꯤꯔꯣꯟꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈꯤꯕꯗꯨꯒꯤ ꯐꯨꯀꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯗꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯁꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯛꯈꯤ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯂꯤꯒꯦꯜ immigrants in Kuki narco terrorists haukiba sahigi May 3 mitai miyamgi marakta khanghauduna terrorism gi khamthengba war crimes tharakiba du tha taraga taruk mapung pharaklabasu loikham naidaba lantheng mai unari lal asida terrorists na miyai kya gi punsi hingthat thatuna khangu thakta pikham nanna lepthri makhoina yungkai amasum laisangna singba masing khangdana mai thadoktuna mangan takhan khibadagi lanjenarakpa miyoi lising khumphugi mathakta relief camp na sangjafam lauduna awaba khangri lanjenaraktuna relief camp na sangjafam lauriba miyoi sing masamasa gi mayumda karamba matamda hanjinduna khunda laitaba leiba ngamgadagi haibagi laining oiduna awaba khangnari singya tamyada leiba labuk sing lau panba ngamdaba madi terrorist na laufam kya munduna lau ubagi thabak sathakibadagi puthok ngamdabagi chinjakta mipan tangbagi sang sengalakli thokliba irang asisu loikam naidaba lantheng oiduna mayuknariba awaba sigi mathakta len yawbu nonglei nungsina yum lising kaya mangankhre sera sida kang makhalamadi sandokpa dengi laisana miyamgi awabagi mathakta awaba mayuknariba sigi mathakta lalamadi kangi laisatagi sectionduna punsi kanana bohonaduna terrorist amasum dengi laisat mayuknaba mathautai miyoiba khunaina matamgi khonglei matukina khongthangba mathautai leptana honglakliba yawol sakhotba purakna bohona honabegi mahutta atopa purukki saktam thukaina bohona riba singbutu khunagi yeknaba mahik makhalamani hainasu editorial asida mayekshna pali makhasa tharak poina topa tian ma pawkrana thinglamba railway project ki thabak makhasa tabawkhre marang singna thokiba sing ningkhaibegi thaudokta laikhidraba sing amadi aso apan nangkhiba singi compensation pithoktabaga mari lengna railway project ki thabak thingjinduna lakhibadu lenga yanaba purakpadi ngasidagi thabak makhasa tabawkhre kumja english gani ga kungani thoigi jun kunthra makhwam railway substation ki manungchana marang sing yamna sathiba landslide thoktuna miyoi kya sikhibaga loinana miyoi kya mana aso apan nangkhiba sing minister nongthoma biren union railway minister aswini baisano amadi nungba kendra ki MLA dingangung gangmaina punna khonabadagi compensation pidabagi project thingjinduna lakhibadu yashinaba purakpadagi ngasidagi thabak hokibani nungba gi MLA dingangung gangmai amasum railway gi authority gi mihut singna lebuktiba thaudo aduna maram oiraga asu apan amadi misimina yawkhraba yungi miyoi singda awaba phongdokpagi thoram ama pangthoktuna khunjasung yashinaba ama puraktuna project asigi thabak makhasa takibani MLA dingang gangmaina phungdokibida state asida hauji thoklibi rang asigi manungda miyamna nongmana sangdaba yadraba potlamsim ningthina phongana na bohonabada amati maike somda lairiba miyambu sakhotpagi lambida sangsinana bohonabada CSO sing khunja sing amadi NF railway ministry ga puna thabak tawminaba sangi haiba wafam thamkhenasu pawsida sumakhatari
Amaromdana Sunrise Public School da cleanliness drive pangthokre Workup Board Manipur gi miyang makhada lilong nungai da leiba Sunrise Public School da Swasti Seva 2024 gi sur amoina cleanliness drive ama pangthokre haidi school asigi mairoi sing oja sing amari tungan ba masak nai miyoi kyana sur gyadun pangthokiba thauramadu BJP Minority Morcha Manipur State ki president oibdana tana Workup Manipur gi members oiribe MD Asghar Ali makak mayum su sur yaki Thauramga mari daidun MD Asghar Ali na hai thauramasina akoibegi phibambu lunana lehenmadna tana miyoibegi wakhal pungning su tarutana na laigadabane haiba pauzal piri asiguma thauramasi Workup Board ki miyang makhada leptana pangthokli hairi thauramadu Sunrise Public School gi Vice Principal amadi Aslam Khan saruk yaradun hai miyoibegi thamoi amadi lamtu tarutana na lairaba matamda sakhatpa nungaiba laiba ama oirakpa ngamgani haibigi wakhaluna thauramasi pangthokpani haikenasu pausta makhata na palakli Makasa tarakpoina to papawni Union Home Minister Amit Shah na Bangladesh ki immigrants sing makok mamay ontholaga yangani hairupagi Bangladesh ta ubathok oinare Jharkhand na pangthokpa miyam tinmami phamamada Union Home Minister Amit Shah na Bangladesh ki ain kaina sanglakpa miyoi sing makok mamay ontholaga yaiphou phawduna thamgadabane haina phongthoklubagi Bangladesh ta ubathok oinare hairi Union Home Minister Amit Shah gi wapamadugi matangda Dhaka da leiba India gi Deputy High Commissioner da Bangladesh ki Ministry of Foreign Affairs na yaningda bigi serol ama pirakre India gi Home Minister gi wangang aduna Bangladesh kya gi thamoi ke heli Bangladesh sarkar na su asiguma wangang sida nungaitaba phawi hena khangalakre hairi losilakpo ina ITLF ki maruiba wafam singam sung warning ma'am da Tentang na thamjage September 13 tagi 18 phawba kuki tab area dagi hendokna ba khangkhre September 13 tagi 18 phawba border sing thingjinba loina September 13 tagi 18 phawba school institution amadi office sing thonglonba loina September 19 na total shutdown sathabasini loina khulngako singna sem sana bu yathang pikre loina ambulance tharang tono ba khangan ki sing sina masongoi bu wafam singni Amaromda Kuki NP Manipur na su thasagi kungani pa na total shutdown sa thagani haina phongdorakli loinana shutdown na sida jomi kausun na su mapung phana sagut kadabani haina spallibani loinana anauba lalong kaya maromasi ITLF na lauthoktun Kuki miyam da khangali